Assam Rifles na Fazilo Matung, Tamchina Ot Nere Thadorakhiba, Meeoi Anigi Manungda, Meeoi Ama Overloina Lecture for the North Australia, Ras Medicity, Pukatana Ru film da Laikannakhre, Assam Rifles Thadorakhiba, Kahen Tong, Adu Matakta, Police FR Dorgan Haina, Kuzas in the Pongo Kibuena, Wakat from Satakre, Hausi Ras Medicity, like a Meeoi Adu Yaming, Pukrambam, Zone Elias Tomba, Gowi, Awang, Wabgai Digini, Hausik Maki Cookies of the Sopanamaram, Oiga, Operation Dono Torang to Krehadi, Nakal Amaromda, Assam Rifles Thadorakhiba Tong, Aduka Henmatong. Maram aduna thodok adugi matangda Chiangmai police station da wakat FIR ama lakhonaba thorang tore haina koirengi awang village development committee ki president Fijam Prem Kumar haikre 22 AR na kasulan jadraba samchamba kogi maitei gi volunteer da yam tamthina yamna tamthiba miyugi minungsi yaudaba law gi wangmada central army amo regasu makoi gi law gi wangmada wahi wata sinnaga loinana hat ke tuke toba aduma phu chaiba sida akogi parja miyam se janing de hebe ge dum da basit protest ne ko si phamjari se loinana manipur gi saktam kai be yaroi haiba adum amadi loina akogi assam ne phan manipur da gi khudak da lothok ko dum ne haiba adum na ba loina kupham ne phamjari bi se sine phami si maram di ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯋꯥꯡ ꯂꯩꯀꯤꯟꯗꯕꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯖꯒꯥꯁꯤꯗ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯆꯤꯡ ꯍꯥꯏꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯒꯤ ꯃꯇꯣꯟꯁꯤꯗꯒꯤ ꯍꯥꯏꯊꯈꯤꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕꯁꯤ ꯃꯣꯔꯕꯨꯡꯂꯣꯝ ꯊꯪꯕ ꯁꯥꯏꯠꯀꯤ ꯖꯒꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯅꯕ ꯖꯒꯥꯁꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯥꯏꯔꯦꯟ ꯑꯃꯗꯤ ꯂꯨꯋꯥꯡ ꯁꯪꯒꯣꯟ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯗꯤꯖꯤꯅꯦꯇꯦꯠ ꯀꯦꯝꯞ ꯂꯩꯔꯤꯕ ꯆꯤꯡꯁꯥꯠ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯄꯦꯀꯦꯖ ꯇꯧꯗꯨꯅ ꯃꯣꯏꯒꯤ ꯂꯝꯕꯟ ꯁꯦꯝꯃꯒ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯛꯅꯔꯤꯕ ꯈꯨꯡꯒꯪ ꯑꯋꯥꯡ ꯂꯩꯀꯤꯟꯗꯕꯤ ꯁꯥꯟꯇꯤꯄꯨꯔ ꯇꯤꯡꯒ꯭ꯔꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯅꯍꯥꯟ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯃꯁꯤꯡ ꯈꯪꯗꯅ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯁꯤꯗ ꯍꯥꯏꯔꯤꯕ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯆꯤꯡꯁꯤ ꯂꯥꯟꯈꯠꯂꯒ ꯂꯥꯛꯑꯀꯥꯟꯗ ꯃꯈꯣꯏꯅ ꯃꯆꯤꯡ ꯃꯊꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄ ꯁꯦꯡꯃꯥꯏꯔꯣꯝꯗ ꯀꯥꯞꯊꯔꯛꯄ ꯁꯥꯟꯇꯤꯄꯨꯔ ꯀꯥꯞꯊꯔꯛꯄ ꯂꯩꯀꯤꯟꯗꯕꯤꯗ ꯀꯥꯞꯊꯔꯛꯄ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯌꯥꯗ ꯄꯥꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯝ ꯈꯔ ꯍꯦꯟꯅ ꯅꯛꯁꯜꯂꯛꯄꯒꯤ ꯄꯣꯠꯁꯤ ꯎꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯦꯡꯒꯩ ꯋꯥꯡꯃ ꯚꯤꯂꯦꯖ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯀ꯭ꯂꯕ 23ꯒꯤ ꯑꯗꯨꯝꯅꯕ ꯀꯩꯅꯣꯁꯤꯅ ꯕꯣꯗꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯑꯅꯤꯁꯤ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯐꯝ ꯑꯃ ꯐꯝꯖꯔꯒ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯇꯠꯇꯅ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯁꯤ ꯂꯥꯡꯂꯒ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯤꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯠꯇꯅ ꯂꯥꯟꯗꯥꯔꯛꯇꯅ ꯇꯧꯕꯁꯤꯗ ꯁꯦꯐꯇꯤ ꯑꯣꯏꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯆꯤꯡ ꯃꯊꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯒꯥꯔꯤ ꯊꯧꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯃꯒ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯉꯥꯛꯆꯕ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯑꯩꯈꯣꯏꯅ ꯂꯩꯔꯒ ꯀꯨꯀꯤꯁꯤꯡꯅ ꯂꯥꯛꯄꯗꯣ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯁꯦꯝꯖꯔ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯃꯊꯪ ꯅꯍꯥꯟꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯀ꯭ꯂꯕ 23ꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯨꯠꯁꯤꯡ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯃꯝ ꯑꯅꯤ ꯑꯩꯈꯣꯏ ꯆꯠꯂꯒ ꯏꯁꯥꯒꯤ ꯂꯥꯏꯁꯦꯟꯁ ꯅꯣꯡꯃꯩ ꯄꯥꯏꯗꯕ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯆꯤꯡ ꯃꯊꯛꯁꯤꯗ ꯂꯩꯔꯀꯥꯟꯗ ꯀꯨꯀꯤꯁꯤꯡꯅ ꯃꯣꯏꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯨꯚꯃꯦꯟ ꯇꯧꯕꯁꯤ ꯌꯦꯡꯉꯀꯥꯟꯗ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯑꯗꯨꯝꯅꯕ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯁꯤꯅ ꯆꯤꯡ ꯃꯊꯛꯇ ꯂꯩꯔꯒ ꯂꯥꯟ ꯊꯦꯡꯅꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯊꯦꯡꯅꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ only information pinabgidamna laibane sumai tawna lae harigadi ekoi praja miyam je protection pionaba manipur state force ta police ta pau pira kanda akoi bunga pinabgidamta akoi mafam sida sing mathak sida akoi leijabane ba ngarang mathang nahan sida khangaudana akoi gi leriba ichinaw singna ichinaw de akoi gi volunteer singna lari mar sida makoi bu chana thanabgidamta akoi gi tata amane bolero amaga hariba cha ising thingkapi ba chachabane moina cha tinmagi gari parking toramaga hariba mafam dura khong kitang changaga akoi gi cha ising piraga handorke to matamda akoi gi gari sida ikoi koina akoi gi kukini khangdaba aduga asane fani khangdaba adumdaba akoi gi force khara akoi gi question leibu budagi angang sing adudi ki duna adum akoi gi chingdagi mai jaga da akoi nandharaga la ganda akoi gi mafam jau khiba reminder jo pamatamdagi akoina akoi gi mathata leiba ji kanano Assam Rifle la adai karama BSF la natraga kanano adagi natraga kuki ra haibasi identify to bungawak tabdigi akoi local mere okay lamsangi sararjenda pau pibidagi mama samam phamji la kanda akoi gi SP bomcha fan west amadi kangbopi makoi ani pau phawna la kanda nakoi gi mafam asida no poni thong mathak sida akoi changi baji kanano oina hangbara maramdi kaino heda awang lekin debi no poni thau
ꯆꯤꯡ ꯍꯥꯏꯕꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯅꯦꯕ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯁꯤꯗ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯁꯣꯝꯗꯒꯤ ꯂꯥꯛꯈꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯐꯥꯎ ꯆꯪꯈꯤꯗꯦꯕ ꯑꯗꯨꯅ ꯂꯥꯛꯏꯕꯁꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯨꯔꯤꯗꯤꯛꯁꯟ ꯍꯦꯟꯖꯜꯂꯒ ꯆꯪꯂꯤꯕꯁꯤ ꯀꯅꯥꯅꯣ ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜ ꯆꯪꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ SP ꯇꯧꯔꯒ ꯍꯪꯕ ꯃꯇꯝꯗ 22 AR ꯑꯩꯈꯣꯏꯒꯤ ꯃꯕꯨꯡꯂꯣꯝꯗꯒꯤ ꯃꯈꯣꯏ ꯀꯥꯕꯅꯤ ꯍꯥꯏꯕ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡꯄꯣꯛꯄꯤ SPꯒ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯃꯦꯖꯔꯒ ꯄꯥꯎ ꯐꯥꯎꯅꯔꯦꯕ ꯃꯣꯏꯅ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯪꯉꯒ ꯃꯐꯝꯗꯨ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗꯁꯨ ꯑꯩꯈꯣꯏꯅ ꯍꯪꯒꯅꯤꯕ ꯍꯪꯅꯤ ꯃꯣꯃꯦꯟꯇꯝ ꯄꯤꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯉꯁꯤ ꯎꯅꯒꯅꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯖꯒꯥ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯖꯒꯥꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡꯄꯣꯛꯄꯤ ꯖꯒꯥꯗꯒꯤ ꯂꯥꯛꯄ ꯃꯈꯣꯏꯒꯤ ꯖꯒꯥꯅ ꯍꯦꯟꯖꯜꯂꯒ ꯑꯣꯀꯨꯄꯥꯏ ꯇꯧꯔꯒ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯁꯔꯆ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯍꯪꯒꯅꯦꯕ ꯉꯁꯤ तसेंग तौगे हरगदी मफमसिदा अखोगी सोमदम थंगबा इपान वेस्ट की जगह जुडिक्शन चिंगबा अदुंबा अखोगी कइनोसिंग तौगदबनी हैना हाइबने अदरगी पाव फाउनरबा मतुंगदा अखोई ओनेबल एमएलए ना हजगी मेजर दु हाइबनेबा नखोइना असामने फन ओइरगदी नखोई कइनोसिंगदो अखोई गारिसिंगदो अमता टेक्ता काइना थंगदबनी अदुगा हयेंग अयुक्ता ngasi नुंदांग ओरबनीना हयेंग अयुक्ता अखोई एसपी का कांगपी एसपी तरुगा नंगा तरुकांदा मेजर का तरुकांदा अखोई अपुनबा तरुकान गाड़ी दो अखोई पीगदबनी हाबदा यानाबम पोराकांदा अखोई जी नुंदांगी पुंग 12 मखाई तारे सिदा लेबसे अदुगा ngarang si अयुक्ता गाड़ी लौथोनबगीदमक्ता छमागी पुलिस की गाड़ी लागा सीआरपी यावना लागा नसिगी चिंग मखोंगिदा परेंग लेरगा ngai लेबनी मतमदुदा असोमदा कानबगी प्रिपरेशन तौरिगी मरसिदा अखोई गाड़ी बोलेरो दिगी मपु पुखमम जोन हाइबा अंगांग सिना मंगोदा मामानाबम खंगना फोन तौरपनी सुमाय तौदना नंगी गाड़ी लौथोकपा दो चलो मी लौथोनरे हाइबदिगी माजु करिमता वांग पाउंग तहौदना माजु ngसाइगी मागी पुखम निथौजम रोमिसन हाइबा अंगांग सिगा मोयनी जे गाड़ी मचा तोंगा चिंग मथतुरा गाड़ी मचा गाड़ी लौथोपा काखलपने करमदाई मतमदा मखोइना कोइगी सीआरपी मयामा चिंगदा लेरमी हाइ काबमदा अदुदा मखोइना मथकसि काबा यारगदा हाइकादा हौजिगी सीआरपी दुना यारे हाइना इंगित पेपदगी मोइजे कारोबनी अदो कार मतुंदा nghatang कागिबगा मखोइ फोन ऑफ तौगिरे सुइ ऑफ तौगिबदगी मोइ फोन बंगमद्रे खोइगा अदगी मखोइना आ योगी मतमदा मी अमता लेमद्रे हाइरे अदुगा आसाम राइफल कांबु अमा लेरमगा खुदक्ता मखोइजि उफलगा ममी माइ पुनसलकांदा अकनबा खोइगी टॉर्चर तौरे फुबा चैबा अमा तौबा जस केसु काइदेबा चिंगनबगीदमक्ता सेंट्रल फोर्सना चिंगनबा मीदा फुबा चैबा लोगी मतुंगिना तौबा यायबा सेंट्रल आर्मी अमा ओइबगी तौबम तौब तौब यायबा अदु नतबा मनुंगी कईगुंबा मचाक अमखा यावबा लैंग्वेज मयाम सिनबा पोतो हजिग हारिबा ngang सिंगदना चप चना खंगेबा मरमदी मखोइना फुबा फाबा मतमदा हजिगी सेंट्रल फोर्स की मागी तौफम तोप लो नतबा अदुन तबा हेनबा कुकी गा पुनबगी वंगांग संगांग मयाम यावरगा सिनरेबा मरमदी मखोइना नोखोइदा हाय नोखोइ हालनी अदुगा नोखोइ तोंगान तोंगान थमकाना अमरोमदों हाय नंगी नमानोदु सिरे हायनी अमदों हाय नंग नमानो सिरे हायनी अमु पुसलगा अमु फु अदगी तौरकांदरा कमाय तौगे हायदा नखोइ कांगपोपीदा हौजि पुरनी अदुगा नखोइ मका हालहलनी हायबसि मखोइ मचिनदगी हायबो अदुतादि मजि सेंट्रल आर्मी अमना मदि ओंगांग गांगबा याब्रा हायबा मोगी लोगी मतुंग मोजे चिंगनबा लेगदी अंडरग्राउंड चिंगनबा लेगजु फारगा मखोइ पुलिस सिनरेगाना पुलिस की लोगी मतुंगना मागी अदुगी एनएसए पालगाना मदगी तौगदो पोतुगी ओना तैनबदा मखोइना ngangiba wangang singdudi कुकी गा पुलप पुले हायबगी wangang sangangne अदुगा लोइना ngasagi अखोइना हौजिक चिंगनरपदि नाहांगै नोमै कामनै कानै हाइना तौबा मतमदा अखोइगी कैनोगी कुकी गी मरकता आसामने फन सपोर्ट तौरगा नोमै कापकपनी हाइबगी चिंगनबजि लेगजु एविडेंस फंगद्रगजु ngасidi आसाम राइफलना अखोइगी कुकी गी मिचंग चंगगा अखोइगी मैतैगी मिचम सिंगदा खुद थाबा हानबा तौगे हाइबजे सिगी चप चप एविडेंस फंगेना अखोइ लौजरे मरमदुना ngasi अखोइ एफआईआर चलनी 22 AR की मथकता हौजी अखोइ एफआईआर चलनी हौजी गारिबा रोमिनसन अमसुंग जोन ngarangsi khangudana अखोइगी जोन नाइबा nganगsi ओरकपदगी अखोइना नो तसंगमाइगी नोजिदा CIC दा नुंथांगी पुंग 9 गा मिनि फुम दो पुखले पुखबा मतमदा मागी कंडीशन फलक्तबदगी अखोइ मेडिसिटी दा अखोइ रिफर तौरपनी अदुगा रोमिसन नगांगदुदी मागिदी मसादा पोपना फुरागजु साइगी कोकता सोदबनिना मागी मेडिसिन मयामा पिरा कांदा मासी जुमदा लेहौरे डिसास तौरे अदुगा हौजी कारिबा पुखमम जॉनसन हौजी राज मेडिसिटी दा हौजी वाटा लेडी हौजी से ngarang magi khudakta khoina kano CT scan lobo matamda magi brain gi saruk ani da magi e thokudana hauji leireba aduna ngarang si doctor na habigi matungina haiba kano si magi hidak tharakanda hidak kapakanda magi
ꯏꯒꯤ ꯊꯣꯛꯄꯁꯤ ꯐꯈ꯭ꯔꯒꯗꯤ ꯃꯥ ꯐꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯗꯒꯤ ngasi CT scan ꯂꯧꯕꯗ ꯑꯃꯨꯛ ꯊꯣꯛꯑꯒꯗꯤ ꯃꯥꯁꯦ ꯃꯦꯖꯔ ꯀꯩꯅꯣꯒꯨꯝꯕ ꯑꯣꯄꯔꯦꯁꯟꯒꯨꯝꯕ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯗꯨ ꯑꯩꯈꯣꯏ ꯉꯥꯏꯔꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯅ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯈꯨꯠꯂꯥꯏꯁꯨ ꯌꯥꯎꯖꯗꯕ ꯀꯔꯤꯝꯇ ꯇꯧꯖꯗꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯉꯥꯛꯆꯕ ꯃꯤꯗ ꯑꯗꯨꯃꯥꯏꯅ ꯑꯦꯟꯇꯤ ꯑꯣꯏꯅ ꯌꯦꯛꯅꯕꯗꯧꯅ ꯈꯨꯠ ꯊꯥꯕ ꯉꯝꯃꯒꯗꯤ ꯃꯈꯣꯏ ꯑꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯅꯔꯤꯕ ꯄꯣꯠꯇꯣ ꯇꯁꯦꯡꯅ ꯆꯨꯝꯃꯦ ꯍꯥꯏꯕꯗꯣ ꯃꯁꯤꯅ ꯄ꯭ꯔꯨꯞ ꯑꯣꯏꯔꯁꯦꯅ ꯍꯥꯏꯅꯤꯡꯉꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯀꯩꯅꯣꯗ ꯍꯧꯖꯤꯛ 22 ꯑꯦꯔꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯁꯦꯡꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯩꯈꯣꯏ ꯆꯦ ꯊꯥꯔꯅꯤ FIR ꯆꯜꯍꯜꯂꯅꯤ ꯑꯗꯨꯒ ꯃꯁꯤ ꯍꯌꯦꯡ ꯀꯩꯅꯣꯐꯥꯎꯗ ꯃꯊꯪ ꯆꯠꯇꯅ ꯑꯩꯈꯣꯏꯒꯤ ꯗꯤꯜꯂꯤꯒꯤ ꯄꯥꯔꯂꯥꯃꯦꯟ ꯐꯥꯎꯗ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯌꯧꯅꯕꯒꯤ ꯂꯝꯕꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯈꯪ ꯃꯌꯥꯝꯒ ꯑꯩꯈꯣꯏ ꯇꯥꯟꯅꯖꯔꯅꯤ ꯄꯟꯕ ꯌꯥꯏ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗ ꯅꯍꯥꯟ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯁꯤꯡꯗ ꯍꯨꯟꯗꯣꯛꯂꯝꯕ ꯇꯣꯝꯕꯒꯤ ꯕꯣꯂꯦꯔꯣ ꯀꯥꯔ ꯑꯃ ꯂꯧꯔꯨꯅꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕꯅꯤ ꯃꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯀꯥꯡꯕꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯔꯕ ꯃꯇꯨꯡ ꯐꯨꯈꯤꯕꯅꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ SPꯅ ARꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯗ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯀꯣꯟꯅꯅ ꯊꯥꯗꯣꯔꯛꯈꯤꯕꯅꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯅꯍꯥꯟ ꯇꯣꯝꯕꯒꯤ ꯕꯣꯂꯦꯔꯣ ꯀꯥꯔ ꯑꯗꯨꯒ ꯑꯇꯣꯞꯄ 407 ꯇꯥꯇꯥ ꯑꯃꯒ ꯆꯤꯡꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯒꯤ ꯕꯪꯀꯔ ꯉꯥꯛꯄ ꯃꯩꯇꯩ ꯈꯨꯟꯖꯥꯁꯤꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯊꯤꯟꯕ ꯆꯠꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯡꯊꯛꯇꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯎꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯦꯟꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯥ ꯑꯁꯤ 12ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯕ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯅꯣꯡꯊꯣꯟꯕꯟꯗ ꯕꯪꯀꯔ ꯁꯥꯗꯨꯅ ꯂꯩꯀꯤꯟꯊꯕꯤꯒꯤ ꯑꯀꯣꯏꯕꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯈꯨꯜ ꯉꯥꯛꯄꯗ ꯀꯨꯟꯅꯤꯊꯣꯏ ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯇꯨꯅ ꯇꯪꯈꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯑꯌꯨꯛ ꯈꯨꯟꯖꯥ ꯑꯅꯤ 22 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯐꯥꯔꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯐꯨꯔꯛꯄꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯀꯣꯏꯔꯦꯡꯒꯩ ꯋꯥꯡꯃ ꯚꯤꯂꯦꯖ ꯗꯤꯕꯦꯂꯞꯃꯦꯟ ꯀꯃꯤꯇꯤ ꯑꯃꯗꯤ ꯈꯨꯟ 12ꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯤꯟꯗꯨꯅ ꯑꯋꯥꯡ ꯂꯩꯀꯤꯟꯊꯕꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯅ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯌꯥꯎꯅ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯀꯤꯟꯊꯕꯤꯒꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯆꯤꯡꯁꯥꯠ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯆꯤꯡꯒꯤ ꯄꯔꯦꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯌꯥꯝ ꯅꯛꯅꯅ ꯂꯩꯖꯕꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ 24 ꯑꯋꯥꯔꯕꯨ ꯍꯥꯏꯕ ꯌꯥꯔꯕꯅꯤ ꯅꯣꯡꯃꯩꯁꯦ ꯇꯠꯇꯅ ꯀꯥꯞꯁꯜꯂꯛꯄ ꯈꯨꯟꯖꯥꯁꯤꯡꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯄꯤꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯁꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯃꯇꯝ ꯂꯣꯏꯅꯃꯛ ꯈꯤꯕꯤꯛꯇ ꯑꯀꯤ ꯑꯈꯪꯗꯅ ꯇꯨꯖꯨꯡꯂꯒ ꯂꯩꯔꯕ ꯑꯁꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯨꯟꯖꯥ 12ꯒꯤ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯚꯂꯟꯇꯤꯌꯔꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯚꯂꯟꯇꯤꯌꯔꯁꯤꯡꯅ ꯆꯤꯡ ꯃꯊꯛꯇ ꯑꯩꯈꯣꯏꯕꯨ ꯁꯪꯗꯨꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯍꯧꯕ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯆꯥꯅ ꯊꯛꯅꯕ ꯊꯤꯟꯕ ꯆꯠꯄ ꯃꯇꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨ 22 ꯑꯩ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅꯦ ꯍꯥꯏꯒꯨꯝ ꯇꯧꯏ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯃꯊꯛꯇ ꯂꯩꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯅ ꯆꯥꯅꯕ ꯊꯤꯟꯕ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯅꯤꯁꯦ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯍꯧꯕꯅꯤ ꯕꯣꯂꯦꯔꯣ ꯑꯃꯒ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯃꯒ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯅꯤ ꯍꯜꯂꯛꯑꯒ ꯅꯣꯡꯉꯥꯜꯂꯒ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯅꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯡ ꯑꯁꯦ ꯂꯧꯊꯣꯛꯎ ꯂꯥꯛꯑꯣ ꯍꯥꯏꯕꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯏꯆꯝ ꯆꯝꯅ ꯆꯠꯆꯕꯅꯤ ꯍꯥꯏꯕꯗꯤ ꯁꯤꯀꯨꯔꯤꯇꯤ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯗ ꯀꯔꯤꯝ ꯐꯥꯎꯕ ꯑꯆꯣꯛ ꯑꯄꯟ ꯂꯩꯔꯔꯣꯏ ꯑꯇꯦꯛ ꯑꯀꯥꯏ ꯂꯩꯔꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯏꯆꯥꯁꯤꯡ ꯑꯁꯤ ꯆꯠꯆꯈꯤꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯕꯣꯂꯦꯔꯣ ꯑꯁꯤ ꯂꯧꯊꯕ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯅꯤ ꯑꯁꯤ ꯂꯩꯔꯝꯂꯤꯕ ꯑꯦꯌꯔꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯐꯨꯕꯤꯔꯒ ꯊꯥꯗꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯌꯧꯔꯛꯄ ꯐꯥꯎꯕ ꯃꯥꯒꯤ ꯑꯁꯣꯛꯄꯁꯤꯡꯗꯣ ꯈꯪꯈꯤꯗꯦ ꯈꯟꯁꯨ ꯈꯟꯗꯦ ꯑꯉꯥꯡꯁꯤꯡꯗꯨꯅ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯑꯗꯒꯤ ꯃꯣꯏ ꯃꯁꯥꯗ ꯀꯔꯤ ꯁꯣꯛꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯈꯤꯗꯕꯅꯦꯕ ꯑꯗꯨꯒ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤ ꯍꯧꯅ ꯃꯈꯣꯏꯁꯤ ꯃꯁꯥꯁꯤꯡꯁꯤ ꯑꯣꯕ ꯑꯗꯒꯤ ꯑꯁꯣꯛꯄꯁꯤꯡꯗꯣ ꯐꯨꯗꯣꯔꯛꯄ ꯀꯔꯤꯒꯨꯝꯕ ꯇꯧꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯁꯦ ꯂꯥꯏꯀꯟꯅꯕꯗꯒꯤ ꯋꯥꯔꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯏꯀꯟꯅꯖꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯔꯨꯕ ꯐꯤꯕꯝꯗ ꯀꯣꯃꯥꯗ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯕ꯭ꯔꯦꯟꯁꯤꯡ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯏ ꯅꯨꯡ ꯆꯪꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯖꯅꯤꯡꯗꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯤꯌꯥꯝꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ प्रजाꯁꯤꯡꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯁꯨꯛꯊꯥ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛꯃꯛ ꯌꯦꯡꯕꯤꯌꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯅꯠꯇ꯭ꯔꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯄꯨꯜꯂꯒ ꯑꯩꯈꯣꯏꯗ ꯀꯔꯝꯕ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯟꯕꯒꯦ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯎꯗꯨꯅ ꯂꯩꯔꯕ ꯂꯩꯉꯥꯛꯄꯁꯤꯡꯅꯁꯨ ꯃꯁꯤ ꯐꯣꯡꯅ ꯎꯗꯨꯅ ꯂꯩꯔꯕ ꯇꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯁꯟꯅꯗꯕꯅꯤ ꯉꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯑꯗꯨꯅ ngasi ꯂꯥꯛꯏꯕ ꯐꯤꯕꯝꯗꯤ ꯀꯔꯤꯁꯨ ꯅꯠꯇꯕ ꯅꯨꯄꯤ ꯑꯅꯤꯈꯛꯀꯤ ꯃꯄꯤ ꯊꯣꯡꯗꯕ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯛꯄꯒꯤꯗꯃꯛꯇꯗꯤ ngasi ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯔꯣꯟ ꯊꯣꯛꯈꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ
adagi Manipur ki chief minister su maduda yam haktina logdana wangangi adum baso khoi suya ya janing de Manipur ki misam adagi lairiba Maitai gi lesabi adagi maunaha sing nupi sing adagi ahal waraba nupi kaya makoina on naiduna sai marfu soraba nupi ma mayumda kari haita imung da pusalaga mai thakiba asina singba mayam lebato kanana su khoina lawda tabi khide numit humrani thani hum sumna ne thingjan midona maitai singidi na koi thonglo jalaga lagi da bane haidon laiki bane aduna masida koi gi khong khot punjalaga lehelaga nakal amarom dana pri thadu oga makoi gi na miam punamak international na sara salalaga maitai ha bazati se asuki mati phattaba amadi saram da chatpani haina uhan base akoi sugya ya janing de aduna hari bapya masida koi da zam rifle sing na thari ba thawng asi ju janing de Chukya ya janing de dana matung manawdi asuguma thawdok sing je thok tana bagi damakta Manipur laingang na miyang jangbi yu haiba pham se thamjani